Lipun Channel bu mityeng tabiriba khwai tarabu channel asigi maikaidagi taramna okjari. Iramdamgi oiba phungawari loinana tonghan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nizari. Ising ado hanagumna karisu tawdana adumak laikre. Mang hagumna manaw nupido laihore. Yamna kuina turel mapanda phamduna machena hairamba wafamdo insira iloigum sira khanduna phamduna lairame. Akonbada machena hairamba wafam singdo illage khaladuna turelgi marin inna kumtharakle. Numit kharani ahing nungthil naidana awaba amatta khangdana asum chatlaba matungda machena hairamba u ado phangle. U adugi makhongda phamduna phi saduna leire. Numit hek tabaga uthakta kakhatle. Nonganbaga amuk kumtharaktuna phi saduna leirami. Phido saba loire hek sechinduna yengbada onthokna masak matau phajarabi nupi ama oikhre. Machena hairambado chumle khanduna mabu lawba lakpa mi ngaiduna laikre. Nongmadi laibak adugi ningthau manai mayam ama hi sananaba u thiba lakpada mafam aduda yauraklammi. Masak matau phajakhrabi nupi ama asukpa sa kaitana thallaba umang aduda lairamba ubada ningthaugi manaising adu angakpa amadi akibana kham thengkhre. Ningthaugi manaisingi marakta Miki laiki daba khara yauramduna lai ore pharasi mi ore pharasi aduga ining thauda kattuna mana laurasi aikhoi asuk yamlibasibu asi haiduna nupi adubu phananaba hotnarami. Nupi adugi matik mayaina ningthaugi manaising adu manakta phawba changba ngamdre. Nupi aduna asumna hairaklammi. Nakhoina aibu phaba ngamloi. Ai taibang mini nakhoigi ningthauda tamluso magi nupi ani lairibado macha amatta poklaroi ningthaugi sagai mutlargadabani mana aibu luhongduna laurabadi macha nupa pokkani ai mafam asida lengdena lairamge. Nupi adugi wadu tabada ningthaugi manaising adu pungak ngaknarami makhoi masel ngangnarami. Chummi aikhoigi iningthaugi laima ani lairi luhongba yamna kuire adubu haujik phawba macha amatta poktre. Ining thoksu khara lairadi ahal oiraklagani. Nupi asina hairibasi chumba tare asi khanduna hankhraga ningthauda paw pumba tamlammi. Paw aduda ningthaudu mai hauna saurammi. Manai singa machin thiba ngangle khankhre. Matik chaba chairak pigi khanduna ningthauna hairai. Karamba machin thiba nupino pharaga chairak pige aduga karigumba leiramdrabadi nakhoi loinabak sibagi chairak pigani. Asukpa umang aduda kadaidagi lakpa nupino masi haiduna ningthaudu sapot lanpot semduna manai masel khongmi lanmi puduna umang tamna lakle. Haigumladana umang aduda masak matau phajarabi nupi adu ubada ningthau ngakre. Yengbada mitpham hongdana laikre. Nupi adubu phananaba manaisingda yathang pikre. Manaisingna koisinduna changlakpada nupi aduna uda kakhatkre. Machena hairamba wadu haibada khanghogdana u adu wangkhatkre. Mi amatana kaba ngamdaba awangba ujau ama oikre. Ningthauna khalami hais nupi asidi icham chamba natredana. Mahakna haibado soidana chumlagani. Aigi nupi animak haujik phawba macha amatta poktre. Nupi ase aiga luhonglage. Asi khalladuna ningthau aduna nupi aduda hairai. Ibema nahakse achamba mi natre haiba ai khangle. Nahakpu phaduna chairak pige haiduna lakpani. Adubu haujikti aina phamda lale. Nahakna haibado soidana chumlagani. Aigi laima ani lai makhoi animak macha amatta poktre.
ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯥꯒꯩ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯎ ꯃꯊꯛꯇꯒꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯖꯅꯕ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯕꯨ ꯄꯥꯝꯂꯕꯗꯤ ꯗꯣꯂꯥꯏ ꯑꯃ ꯂꯧꯔꯨꯆꯣ, ꯃꯗꯨꯗ ꯇꯣꯡꯂꯒ ꯆꯠꯂꯁꯤ, ꯑꯩꯗꯤ ꯁꯒꯣꯜ ꯇꯣꯡꯕ ꯍꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯀꯣꯅꯨꯡꯗ ꯃꯤ ꯊꯥꯗꯨꯅ ꯐꯖꯔꯕ ꯗꯣꯂꯥꯏ ꯑꯃ ꯂꯧꯍꯜꯂꯨꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯗꯣ ꯀꯨꯝꯊꯔꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯎ ꯑꯗꯨ ꯅꯦꯝꯊꯍꯜꯂꯗꯨꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯒꯗꯧꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯎ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯀꯥꯈꯠꯈꯤꯗꯨꯅ ꯎ ꯑꯗꯨ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯁꯤꯗꯤ ꯐꯥꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯎ ꯑꯗꯨ ꯌꯥꯟꯊꯠꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯎ ꯑꯗꯨ ꯌꯥꯟꯕ ꯃꯇꯝꯗ ꯁꯤꯡꯖꯪ ꯃꯌꯥ ꯂꯣꯏꯅ ꯇꯥꯔꯦ, ꯑꯃꯠꯇ ꯌꯥꯟꯕ ꯆꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯖꯕ ꯅꯠꯇꯅ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯕꯨ ಲಾಪ್ನ ꯂꯩꯍꯟꯈ꯭ꯔꯦ, ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯂꯦ ꯈꯪꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯎꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯐꯝꯗꯨꯃꯛꯇꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯁꯤꯟ ꯂꯥꯡꯂꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯂꯦ꯫ ꯗꯣꯂꯥꯏ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯩꯕꯥꯛ ꯄꯨꯝꯕ ꯍꯔꯥꯎꯅꯔꯦ꯫ ꯂꯩꯃ ꯑꯇꯣꯟꯕꯤꯒꯤ ꯃꯁꯛ ꯎꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯨꯝꯍꯠꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯑꯁꯦ ꯃꯤꯔꯣꯜꯂꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯤ ꯀꯂꯛꯄ, ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯌꯥꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯋꯥ ꯀꯌꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯅꯨꯄꯤ ꯑꯗꯣ ꯃꯔꯥꯟ ꯁꯤꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯣꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃ ꯅꯤꯡꯊꯧꯗ ꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯅꯥꯛꯇ ꯂꯩꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯁꯥꯎꯔꯝꯃꯤ, ꯋꯥꯐꯝ ꯑꯗꯨ ꯊꯑꯣꯏꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯂꯨꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯝ ꯊꯥ ꯁꯨꯔꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯃꯆꯥ ꯄꯣꯛꯀꯗꯧꯔꯦ꯫ ꯂꯩꯃ ꯑꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯑꯃꯥꯏꯕꯤꯒ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯗꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯐꯥꯏꯕꯣꯛ ꯄꯣꯛꯂꯦ꯫ ꯃꯥꯏꯕꯤꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯦꯛ ꯄꯣꯛꯄꯒ ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯂꯪꯊꯔꯨꯔꯦ꯫ ꯃꯅꯥꯛꯇ ꯅꯨꯡꯗꯨꯝ ꯑꯃ ꯊꯝꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯄꯥꯎ ꯑꯣꯏꯅ ꯂꯩꯃ ꯑꯇꯣꯝꯕꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯆꯥꯒꯤ ꯃꯍꯨꯠꯇ ꯅꯨꯡꯗꯨꯝ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯗꯣ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯅꯤ ꯈꯟꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃ ꯑꯅꯤ ꯑꯗꯨꯅ ꯑꯐꯕ ꯁꯥꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯥꯝꯖꯔꯝꯃꯤ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯥꯏꯕꯣꯛ ꯄꯣꯛꯈꯤꯕꯅꯤ, ꯃꯆꯦ ꯑꯅꯤꯅ ꯊꯩꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯔꯝꯗꯦ꯫ ꯃꯥꯏꯕꯤ ꯑꯃꯗꯤ ꯂꯩꯃ ꯑꯅꯤ ꯑꯗꯨꯒ ꯆꯤꯟꯈꯨꯝ ꯆꯞ ꯃꯥꯟꯅꯈꯤꯕꯅ ꯅꯤꯡꯊꯧꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯥꯠꯄꯗꯤ ꯍꯥꯠꯇ꯭ꯔꯦ, ꯃꯔꯨ ꯀꯣꯛꯊꯣꯛꯂꯦ, ꯃꯅꯥ ꯀꯛꯊꯠꯂꯦ, ꯑꯗꯨꯒ ꯃꯔꯩꯁꯨ ꯀꯛꯊꯠꯇꯨꯅ ꯂꯩꯃ ꯑꯇꯣꯝꯕꯤꯗꯣ ꯆꯩꯔꯥꯛ ꯄꯤꯔꯦ꯫ ꯑꯀꯛꯄ ꯃꯁꯝ, ꯃꯅꯥ ꯑꯃꯗꯤ ꯃꯔꯩ ꯑꯗꯣ ꯐꯤꯅ ꯌꯣꯝꯗꯨꯅ ꯇꯨꯔꯦꯜꯗ ꯂꯪꯊꯈ꯭ꯔꯦ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯀꯣꯅꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯃꯁꯝ, ꯃꯅꯥ, ꯃꯔꯩ ꯌꯣꯝꯕ ꯐꯤ ꯑꯗꯣ ꯏꯁꯤꯡꯗ ꯂꯩꯔꯤꯕ ꯃꯆꯦꯅ ꯂꯧꯁꯤꯟꯈꯤꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯥꯎꯔꯛꯇꯨꯅ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯕꯣꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯇꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯦ꯫ ꯅꯈꯣꯏꯒꯤ ꯅꯃꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤꯅꯤ꯫ ꯅꯃꯥꯅ ꯂꯣꯟꯅꯕꯤ ꯂꯩꯃꯔꯦꯝꯕꯤ, ꯃꯆꯦ ꯑꯅꯤꯅ ꯀꯜꯂꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯁꯤꯡꯗ ꯊꯥꯗꯔꯛꯄꯅꯤ꯫ ꯅꯃꯥꯕꯨꯅ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯇꯝꯁꯤꯟꯗꯨꯅ ꯃꯔꯨ ꯀꯣꯛꯊꯣꯛꯄꯤꯔꯦ꯫ ꯃꯔꯩꯁꯨ ꯃꯅꯥꯁꯨ ꯀꯛꯊꯠꯄꯤꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯀꯅꯥ ꯑꯃꯠꯇꯅ ꯁꯝꯅꯕꯤꯗꯅ ꯂꯩꯔꯦ꯫ ꯁꯦ, ꯃꯁꯤ ꯅꯃꯥꯒꯤ ꯃꯁꯝ, ꯃꯅꯥ ꯑꯃꯗꯤ ꯃꯔꯩꯅꯤ꯫ ꯃꯁꯤ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯂꯨ꯫
ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒ ꯅꯃꯥꯗ ꯃꯁꯝ ꯃꯅꯥ ꯑꯃꯗꯤ ꯃꯔꯩ ꯍꯥꯞꯆꯤꯟꯕꯗ ꯅꯃꯥꯒꯤ ꯁꯛꯇꯝ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯆꯞ ꯃꯥꯟꯅꯅ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯅꯃꯥꯅ ꯍꯦꯛ ꯐꯔꯛꯄꯗ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯃꯥꯕꯨ ꯄꯨꯔꯒ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯨ꯫ ꯑꯁꯨꯝ ꯆꯠꯂꯒ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯗꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯀꯣꯅꯨꯡ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯊꯥꯗꯣꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯏꯔꯨ ꯂꯨꯖꯐꯝ ꯍꯤꯗꯦꯟ ꯑꯗꯨ ꯀꯨꯃꯪ ꯁꯥꯅ ꯏꯔꯣꯏꯗꯨꯅ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯁꯨꯛ ꯆꯥꯎꯕ ꯍꯤꯗꯦꯟ ꯑꯁꯤꯕꯨ ꯑꯉꯥꯡ ꯑꯅꯤꯈꯛ ꯑꯁꯤꯇꯅ ꯏꯔꯣꯏꯕꯗ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯊꯨꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯍꯤꯗꯦꯟ ꯅꯩꯈꯥꯏꯕꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯨꯔꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕు ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯏꯁꯤꯡ ꯏꯌꯥꯏꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕు ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯏ ꯑꯣꯏꯕꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥ ꯄꯣꯛꯇꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯅꯥꯎꯀꯣꯜꯂꯒꯦ꯫ ꯂꯥꯎ, ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯀꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯀꯣꯅꯨꯡꯗ ꯃꯆꯥ ꯁꯛꯅ ꯂꯨꯅ ꯊꯝꯕꯤꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯑꯍꯥꯎꯕ ꯄꯤꯔꯕꯁꯨ ꯆꯥꯗ꯭ꯔꯦ, ꯃꯃꯜ ꯌꯥꯝꯕꯁꯨ ꯁꯦꯠꯇ꯭ꯔꯦ, ꯏꯆꯝ ꯆꯝꯅ ꯂꯩꯔꯦ꯫ ꯃꯃꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯕꯁꯨ ꯃꯃꯥꯅ ꯆꯥꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯆꯥꯔꯝꯃꯤ꯫ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯆꯥꯅꯤ, ꯏꯃꯥꯕꯣꯛꯅ ꯊꯥꯔꯛꯄꯅꯤ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥꯗꯣ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯎꯖꯕ ꯐꯪꯖꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯃꯔꯩ ꯌꯥꯎꯗꯕꯅ ꯋꯥ ꯉꯥꯡꯕꯗꯤ ꯊꯣꯛꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯂꯩꯃ ꯑꯅꯤ ꯑꯗꯣ ꯆꯤꯡꯅꯕ ꯄꯣꯛꯂꯦ꯫ ꯅꯤꯡꯊꯧꯗ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕు ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯤꯡꯊꯧ ꯑꯄꯪꯕ, ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ꯫ ꯃꯥꯗꯤ ꯃꯔꯥꯟ ꯂꯩꯇꯕꯅꯤ꯫ ꯂꯥꯜꯂꯤꯕꯗꯤ ꯅꯪꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯂꯩꯃ ꯑꯅꯤꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯒ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯐꯔꯦ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯒꯤ ꯋꯥꯁꯤꯡꯗꯣ ꯊꯥꯖꯕ ꯌꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯂꯩꯒꯗ꯭ꯔꯥ? ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯃꯥꯒꯤ ꯀꯛꯊꯠꯈꯤꯕ ꯁꯝ, ꯅꯥ ꯑꯃꯗꯤ ꯃꯔꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯖꯕꯤꯗ꯭ꯔꯒ ꯌꯦꯡꯕꯤꯌꯨ, ꯃꯁꯦ ꯅꯤꯡꯊꯧꯅ ꯏꯃꯥꯗꯒꯤ ꯀꯛꯊꯠꯇꯨꯅ ꯐꯤ ꯑꯁꯤꯗ ꯌꯣꯝꯂꯒ ꯂꯪꯊꯈꯤꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯁꯦ ꯏꯃꯥꯗ ꯍꯦꯛ ꯍꯥꯞꯆꯟꯕꯤꯕꯗ ꯍꯥꯟꯅꯒꯤ ꯃꯁꯛ ꯑꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯁꯤ ꯏꯃꯥꯒꯤ ꯂꯥꯟꯗꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯉꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯗꯨ ꯃꯥꯒꯤ ꯂꯩꯃ ꯑꯇꯣꯝꯕꯤꯒꯤ ꯃꯥꯅ ꯀꯛꯊꯠꯈꯤꯕ ꯃꯁꯝ, ꯃꯅꯥ, ꯃꯔꯩ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯨꯁꯨ ꯆꯨꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯕꯣꯛꯇꯨꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯀꯞꯂ ꯀꯞꯂꯒ ꯃꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕ ꯂꯩꯃ ꯑꯅꯤꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯔꯨ ꯀꯣꯛꯊꯣꯛꯂꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯥꯝꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯛꯂꯒ ꯀꯧꯕ꯭ꯔꯨ ꯆꯤꯡꯂꯣꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡ ꯁꯦꯝꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫